BDF Welfare Association na Leikhidraba Vdf Mikhu-Gi Emung Manungda Lupa Lakh ani Mkhai gi Mateng PANGKHRE BDF Welfare Association Thobal District ki Executive Committee gi members singna ngarang manung matam chadana chaliba tha se gi tang nipan da Leikhidraba BDF number 1974 Mikhu-Gi loinabi Mamtaz Sangayumfam Part 1 IDGAH Thobal District ta leiba masagi yumda chatuna mateng adu pangkhibani Tengbang bagi khongchadadu Superintendent of Police Thobal Manoj Prabhakar M IPS ki miyeng makada Additional SP LNO Thobal Divya IPS amasung RO2 SP Thobal Y Shankardas Mangangsu yauna chatki Association na Thobal District ki BDF personnel mangadasu medical reimbursement oina lupa lishing maudra su piki